ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯅ ꯇꯔꯥꯝ ꯂꯧꯖꯔꯤ ꯉꯁꯤ ꯃꯌꯥꯝꯗ ꯔꯨꯗ꯭ꯔꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯁꯟꯗꯣꯛꯅꯕꯒꯤ ꯑꯌꯥꯕ ꯅꯤꯖꯔꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛꯀꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯂꯩꯇꯦꯡꯗꯧꯅ ꯊꯝꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯤꯛ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯑꯗꯨ ꯎꯕ ꯐꯪꯂꯤ ꯁꯤꯟ ꯑꯃꯗꯅ ꯔꯨꯗ꯭ꯔ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯇꯨꯝꯃꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯔꯨꯗ꯭ꯔꯅ ꯍꯪꯂꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯡꯁꯤꯅꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯆꯠꯅꯀꯥꯡꯂꯣꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯏꯗ ꯍꯪꯈꯤ ꯁꯥꯏꯅ ꯀꯔꯤꯅꯣ ꯆꯠꯅꯀꯥꯡꯂꯣꯟ ꯍꯥꯏꯗꯨꯅ ꯍꯪꯖꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯁꯥꯏꯒꯤ ꯃꯅꯥꯛꯇ ꯔꯥꯖꯤꯕ ꯂꯥꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯃꯤ ꯁꯍꯔ ꯑꯁꯤꯗ ꯀ꯭ꯔꯥꯏꯝ ꯑꯃꯃꯨꯛ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯔꯨꯗ꯭ꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯈꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯄ꯭ꯔꯕꯜꯅ ꯍꯥꯏꯔꯤ ꯍꯥꯠꯂꯤꯕ ꯃꯤꯍꯥꯠ ꯑꯁꯦ ꯃꯃꯥꯡꯊꯛꯇꯁꯨ ꯑꯁꯨꯝꯅ ꯍꯥꯠꯈꯤꯕ ꯃꯌꯥꯝ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝ ꯀꯨꯏꯅ ꯃꯤ ꯍꯥꯠꯂꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯤ ꯑꯃꯨꯛ ꯍꯥꯠꯀꯠꯂꯛꯄꯅꯤ ꯃꯗꯨꯗ ꯔꯨꯗ꯭ꯔꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯈꯨꯍꯥꯠ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃꯅ ꯍꯥꯠꯄ ꯃꯥꯟꯗꯦ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯝꯕꯒꯤ ꯃꯑꯣꯡꯗ ꯍꯥꯠꯄ ꯃꯥꯜꯂꯤ ꯒꯧꯇꯝꯅ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕ ꯃꯤ ꯑꯁꯤꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯂꯩꯇꯦꯡ ꯇꯧꯗꯨꯅ ꯊꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯔꯨꯗ꯭ꯔꯒꯤ ꯕꯣꯁ ꯑꯗꯨ ꯂꯥꯛꯇꯨꯅ ꯔꯨꯗ꯭ꯔꯗ ꯃꯟꯗꯥꯔ ꯅꯥꯌꯛ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯅꯪ ꯀꯝꯗꯧꯗꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯨꯗ꯭ꯔꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯗ ꯈꯨꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯨꯗ꯭ꯔꯗ ꯍꯪꯕ ꯃꯇꯝꯗ ꯔꯨꯗ꯭ꯔꯅ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯅꯤꯅ ꯑꯣꯏꯗꯕ ꯑꯗꯨꯝ ꯉꯥꯡꯂꯤ ꯀꯩꯗꯧꯔꯒꯦ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁꯇꯨꯅ ꯍꯥꯏꯔꯤ ꯅꯪ ꯃꯟꯗꯥꯔ ꯅꯥꯌꯛꯀꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯍꯥꯛꯅ ꯊꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯍꯥꯛ ꯑꯣꯐꯤꯁꯇꯒꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯨꯗ꯭ꯔꯅꯗꯤ ꯃꯤ ꯁꯤꯔꯤꯕꯁꯤꯅ ꯀꯝꯗꯧꯕ ꯃꯁꯤ ꯐꯥꯗ꯭ꯔꯒꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯍꯪꯅꯃꯤ ꯑꯗꯨꯃꯛꯇꯕꯨ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯔꯨꯗ꯭ꯔꯅ ꯃꯟꯗꯥꯔ ꯅꯥꯌꯛ ꯑꯁꯤꯕꯨ ꯑꯃꯨꯛ ꯆꯠꯂꯒ ꯍꯥꯠꯂꯨꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯈꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯗꯦꯛꯁ ꯖꯣꯕ ꯑꯣꯏꯅ ꯄꯤꯈꯤꯕꯅꯤ ꯔꯨꯗ꯭ꯔꯒꯤ ꯕꯣꯁ ꯑꯗꯨꯅ ꯀꯤꯂꯔ ꯑꯗꯨꯒꯤ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯒꯤ ꯃꯁꯛ ꯇꯥꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯋꯥꯗꯥꯔꯥ ꯃꯨꯂꯨꯟ ꯑꯃꯁꯨꯡ ꯗꯥꯗꯔꯗꯒꯤ ꯐꯪꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ ꯕꯣꯗꯤꯁꯤꯡ ꯑꯁꯤ ꯑꯃꯒ ꯑꯃꯒꯗꯤ ꯌꯥꯝꯅ ꯂꯥꯞꯅꯩ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯖꯒꯥꯗꯒꯤ ꯐꯪꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯒꯧꯇꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯒꯧꯇꯝꯅ ꯃꯈꯥ ꯇꯥꯔꯤ ꯀꯤꯂꯔꯁꯤꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯗꯦꯂꯤꯚꯔꯤꯒꯤ ꯒꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅꯗꯤ ꯈꯟꯅꯔꯤ ꯑꯗꯨꯕꯨ CCTVꯗꯒꯤ ꯐꯪꯈꯤꯕ ꯐꯨꯇꯦꯖ ꯑꯗꯨꯅ ꯃꯁꯤꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯎꯠꯂꯝꯃꯤ ꯗ꯭ꯔꯥꯏꯚꯔ 2,000 ꯋꯥꯍꯪ ꯄꯥꯎ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯀꯤꯂꯔ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯁꯁꯄꯦꯛꯁꯤꯡ ꯑꯗꯨ ꯃꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗ ꯇꯥꯛꯂꯝꯃꯤ ꯁꯁꯄꯦꯛꯁꯤꯡ ꯑꯗꯨꯅ ꯊꯧꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯣꯁꯅ ꯇꯥꯛꯂꯝꯃꯤ ꯃꯗꯨꯗ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯒꯥꯔꯤꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯔꯝꯃꯤ ꯒꯧꯇꯝꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯤꯝ 2 ꯁꯦꯝꯒꯅꯤ ꯇꯤꯝ ꯑꯃꯅ ꯃꯍꯥꯛꯅ ꯂꯤꯗ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯔꯤ ꯑꯅꯤꯁꯨꯕ ꯇꯤꯝ ꯑꯗꯨꯅ DCP ꯔꯨꯗ꯭ꯔꯅ ꯂꯤꯗ ꯇꯧꯒꯅꯤ ꯃꯍꯥꯛꯅ ꯂꯤꯗ ꯇꯧꯗꯣꯔꯤꯕ ꯑꯁꯤ ꯑꯣꯐꯤꯁꯇꯒꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯣꯐꯤꯁꯇꯒꯤ ꯂꯤꯗ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯕꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯔꯨꯗ꯭ꯔ ꯑꯃꯁꯨꯡ ꯄ꯭ꯔꯕꯜꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯄ꯭ꯔꯕꯜꯅ ꯍꯥꯏꯔꯤ ꯑꯍꯥꯟꯕꯒꯤ ꯃꯤ ꯑꯗꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯗꯨꯅ ꯃꯇꯝ ꯈꯔ ꯂꯦꯞꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯍꯥꯛ ꯃꯤ ꯍꯥꯠꯅꯤꯡꯕꯒꯤ ꯅꯤꯁꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯤ ꯑꯃꯨꯛ ꯍꯥꯠꯄ ꯍꯧꯔꯛꯄꯅꯤ ꯑꯗꯨꯒ ꯃꯤ ꯑꯃꯨꯛ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃꯨꯛ ꯐꯥꯎꯔꯗꯨꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯁꯤ ꯁꯥꯏꯀꯜ ꯑꯃꯗꯧꯅ ꯑꯁꯨꯝ ꯎꯪꯗꯨꯅ ꯂꯩ ꯔꯨꯗ꯭ꯔꯅ ꯍꯥꯏꯔꯤ ꯑꯍꯥꯟꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯠꯄꯅꯤ ꯃꯊꯪꯗꯅ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯄꯗꯒꯤ ꯑꯃꯨꯛ ꯍꯥꯠꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯄ꯭ꯔꯕꯜꯅ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨꯗ ꯔꯨꯗ꯭ꯔꯅ ꯈꯨꯝꯂꯛꯏ ꯃꯍꯥꯛꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯀꯥꯏꯕ ꯄꯤꯔꯝꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯏꯀꯥꯏꯕ ꯄꯤꯕ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯃꯤꯅ ꯏꯀꯥꯏꯕ ꯄꯤꯔꯝꯕꯁꯨ ꯑꯣꯏꯕ ꯌꯥꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯛ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯔꯨꯗ꯭ꯔꯅ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯏꯀꯥꯏꯕ ꯑꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯇꯣꯏꯅ ꯅꯪꯕ ꯃꯥꯜꯂꯤ ꯄ꯭ꯔꯕꯜꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯃꯤ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯍꯥꯠꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯦ ꯌꯥꯝꯅ ꯇꯣꯞꯄꯤ ꯇꯟꯖꯥ ꯑꯗꯨꯗ ꯔꯨꯗ꯭ꯔꯗ ꯑꯥꯂꯤꯌꯥꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯔꯨꯗ꯭ꯔꯅ ꯄ꯭ꯔꯕꯜꯗ ꯆꯨꯔꯨꯞ ꯊꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯆꯨꯔꯨꯞ ꯊꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯥꯂꯤꯌꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯔꯨꯗ꯭ꯔꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯐꯣꯟ ꯑꯗꯨꯗ ꯎꯔꯝꯒꯅꯤ ꯅꯪꯅ ꯎꯕ ꯑꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯂꯩꯔꯀꯥꯟꯗ ꯈꯛꯇ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯥꯂꯤꯌꯥꯅ ꯔꯨꯗ꯭ꯔꯗ ꯍꯪꯂꯝꯃꯤ ꯔꯨꯗ꯭ꯔꯅ ꯑꯥꯂꯤꯌꯥꯗ ꯍꯥꯏꯔꯛꯏ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃ ꯁꯍꯔ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯕꯅꯤ ꯃꯟꯗꯥꯔ ꯅꯥꯌꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯑꯥꯂꯤꯌꯥꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯖꯔꯝꯃꯤ ꯃꯗꯨꯗ ꯔꯨꯗ꯭ꯔꯅ ꯈꯨꯝꯂꯛꯏ ꯃꯈꯣꯏꯅꯅꯦ ꯃꯟꯗꯥꯔ ꯅꯥꯌꯛ ꯑꯗꯣ ꯑꯩꯅ ꯍꯥꯠꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕꯒꯤꯅꯤ
ꯑꯥꯂꯤꯌꯥꯅ ꯀꯔꯦꯝꯅꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯠꯇꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯅꯪꯁꯦ ꯅꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯃꯤꯅꯤ ꯑꯗꯨꯒ ꯅꯪꯁꯦ ꯌꯥꯝꯅ ꯄꯪꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯟꯗꯥꯔꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯗꯨꯗ ꯔꯨꯗ꯭ꯔꯅ ꯈꯨꯝꯂꯛꯏ ꯃꯗꯨ ꯈꯪꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯔꯨꯗ꯭ꯔꯅ ꯃꯊꯥ ꯁꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯨꯗ꯭ꯔꯕꯨ ꯑꯥꯂꯤꯌꯥꯅ ꯅꯨꯡꯁꯤꯖꯕꯅꯤꯅ ꯃꯍꯥꯛꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕ ꯉꯝꯖꯗ꯭ꯔꯗꯨꯅ ꯑꯥꯂꯤꯌꯥꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯇꯤꯚꯤꯒꯤ ꯄꯥꯎꯗꯗꯤ ꯁꯍꯔ ꯑꯁꯤ ꯃꯤꯄꯥꯏꯅꯕꯅ ꯂꯣꯏꯔꯦ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃ ꯁꯣꯔꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗ ꯌꯥꯎꯔꯛꯈꯤ ꯁꯤꯟ ꯑꯃꯗꯅ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯃꯍꯦꯁꯄꯨ ꯀꯧꯗꯨꯅ ꯂꯥꯛꯆꯔꯝꯃꯤ ꯃꯍꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨꯅꯤ ꯃꯍꯦꯁ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯠꯂꯨꯕ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯂꯤꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯁꯤꯕꯤꯔꯗꯨꯅ ꯕꯔꯊꯗꯦꯒꯤ ꯒꯤꯐꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯗꯤ ꯒꯤꯐꯠ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯃꯛꯇꯕꯨ ꯁꯤꯌꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯂꯤꯛ ꯑꯗꯨ ꯁꯤꯕꯤꯔꯝꯃꯤ ꯃꯍꯦꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯁꯦꯛꯁꯨꯑꯦꯜꯂꯤ ꯏꯟꯇꯤꯃꯦꯠ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯇꯣꯏꯅ ꯅꯝꯐꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯖꯈꯤꯗꯦ ꯑꯗꯨꯃꯛꯇꯕꯨ ꯃꯍꯥꯛꯅ ꯅꯝꯐꯨꯗ ꯁꯦꯛꯁꯨꯑꯦꯜꯂꯤ ꯏꯟꯇꯤꯃꯦꯠ ꯑꯣꯏꯃꯤꯟꯅꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯨꯗ꯭ꯔꯅ ꯀ꯭ꯔꯥꯏꯝ ꯁꯤꯟꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯆꯧꯀꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯐꯣꯇꯣ ꯃꯌꯥꯝ ꯑꯗꯨ ꯆꯩꯈꯥꯏꯗꯨꯅ ꯊꯝꯃꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯕꯜ ꯆꯪꯂꯛꯇꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯔꯨꯗ꯭ꯔꯅ ꯖꯤꯛꯁꯣ ꯄꯖꯜ ꯁꯣꯜꯚ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨꯁꯨ ꯁꯁꯄꯦꯛꯀꯤ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯀꯛꯊꯠꯂꯗꯨꯅ ꯆꯩꯈꯥꯏꯔꯒꯔ ꯍꯥꯏꯗꯨꯅ ꯄ꯭ꯔꯕꯜꯅ ꯍꯪꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯒꯧꯇꯝ ꯆꯪꯂꯛꯈꯤ ꯒꯧꯇꯝꯅ ꯍꯥꯏꯔꯤ ꯃꯁꯤ ꯀꯠ ꯑꯞ ꯇꯦꯛꯅꯤꯛ ꯀꯧꯏ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯀꯛꯊꯠꯂꯒ ꯄꯦꯇꯔꯟ ꯑꯃꯗ ꯆꯩꯈꯥꯏꯔꯗꯨꯅ ꯊꯝ ꯇꯥꯔꯒꯗꯤ ꯇꯣꯞ ꯇꯣꯞꯄ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡ ꯇꯥꯔꯒꯗꯤ ꯈꯨꯗꯝ ꯐꯪꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯕꯜꯗ ꯒꯧꯇꯝꯅ ꯍꯥꯏꯔꯝꯃꯤ ꯔꯨꯗ꯭ꯔꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯁꯨꯃꯥꯏꯅ ꯀꯛꯊꯠꯂꯒ ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯧꯇꯝꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯕꯒꯤ ꯃꯔꯝ ꯑꯁꯤꯁꯨ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯍꯥꯠꯂꯝꯂꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯊꯝꯍꯧꯗꯦ ꯐꯣꯔꯦꯟꯁꯤꯛꯅꯁꯨ ꯌꯦꯡꯕꯗ ꯑꯃꯠꯇ ꯐꯪꯗꯦ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯎꯅꯔꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥ ꯑꯃꯅꯦ ꯃꯅꯥꯎꯅꯨꯄꯤ ꯑꯃꯅꯦ ꯕꯣꯏꯐ꯭ꯔꯦꯟ ꯑꯃꯅꯦ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯨꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯁꯤꯗ ꯆꯤꯡꯅꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯒꯧꯇꯝꯗ ꯍꯪꯂꯝꯃꯤ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯥꯏꯠ ꯁꯤꯞ ꯇꯧꯏ ꯑꯩ ꯀꯟꯐꯥꯔꯝ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯤꯔꯤꯕ ꯅꯨꯄꯤ ꯃꯣꯅꯤꯀꯥ ꯑꯁꯤꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯗ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯤ ꯂꯣꯏꯅ ꯆꯨꯝꯃꯤ ꯂꯣꯏꯅ ꯌꯥꯎꯔꯦ ꯍꯥꯏ ꯑꯗꯨꯕꯨ ꯂꯤꯛ ꯑꯃꯗꯤ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯅ ꯒꯤꯐꯠ ꯑꯣꯏꯅ ꯄꯤꯈꯤꯕꯅꯤ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯂꯤꯛ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯁꯤꯗꯨꯅ ꯂꯩꯕꯅꯤ ꯁꯤꯔꯕ ꯃꯇꯨꯡꯗꯗꯤ ꯂꯤꯛ ꯑꯗꯨ ꯃꯉꯣꯟꯗ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯒꯧꯇꯝꯅ ꯔꯨꯗ꯭ꯔꯗ ꯍꯥꯏꯔꯛꯈꯤ ꯑꯇꯣꯞꯄ ꯚꯤꯛꯇꯤꯝꯁꯤꯡꯗꯒꯤꯗꯤ ꯀꯔꯤ ꯃꯥꯡꯈꯤꯕ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯔꯨꯗ꯭ꯔꯅ ꯒꯧꯇꯝꯗ ꯍꯪꯂꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯃꯃꯥꯡꯊꯛꯇ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤꯗꯤ ꯃꯥꯡꯕ ꯂꯩꯈꯤꯗꯦ ꯄ꯭ꯔꯕꯜꯅ ꯍꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛꯇꯤ ꯂꯤꯛ ꯍꯨꯔꯥꯜꯂꯤꯁꯤꯅ ꯍꯥꯏꯗꯨꯅ ꯔꯨꯗ꯭ꯔꯗ ꯍꯪꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯍꯦꯁꯀꯤ ꯅꯨꯄꯤ ꯔश्ꯃꯤꯒꯤ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯔश्ꯃꯤꯅ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯃꯍꯥꯛꯀꯤ ꯕꯥꯔꯊꯗꯦ ꯑꯗꯨꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯗ ꯀꯦꯛ ꯑꯗꯨ ꯏꯟꯕꯤꯔꯝꯃꯤ ꯃꯗꯨ ꯎꯔꯕ ꯃꯇꯝꯗ ꯃꯍꯦꯁꯇꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯨꯗ꯭ꯔꯅ ꯃꯍꯥꯛꯅ ꯈꯣꯡꯅ ꯆꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯁꯨ ꯃꯊꯟꯇ ꯆꯠꯂꯤꯕꯅꯤꯅꯦ ꯃꯗꯨꯅ ꯒꯧꯇꯝꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯄꯕ ꯑꯃ ꯂꯩ ꯄꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯋꯦꯗꯤꯡ ꯄꯥꯔꯇꯤꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯆꯠꯄꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏꯗꯁꯨ ꯅꯤ ꯂꯩꯔꯤꯕꯗꯣ ꯑꯗꯨꯕꯨ ꯀꯤꯂꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯚꯦꯟꯗ ꯀꯔꯝꯅ ꯍꯥꯞꯆꯤꯟꯈꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯔꯨꯗ꯭ꯔꯅ ꯍꯪꯂꯛꯏ ꯄ꯭ꯔꯕꯜꯅ ꯍꯥꯏꯔꯛꯏ ꯈꯨꯗꯛꯇ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯚꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯃꯇꯝꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯅꯝꯐꯨꯗ ꯆꯤꯡꯁꯤꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯔꯨꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯂꯥꯎꯕ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨꯡ ꯀ꯭ꯂꯣꯔꯣꯐꯣꯝ ꯁꯤꯖꯤꯟꯅꯕꯒꯤ ꯀꯦꯃꯤꯀꯦꯜꯒꯤ एजेंट यावबगी ममी ताबरा सोम नाकंदना महेश अदुना महाक थबक चतब यात्रे हादुना महाक की नुपी अदुदा हायरमी महेशना महाक की नुपीदा लेक अतांगब मपी हादुना मयामदो गोप तौरमी अदुगा करिगुंबा अइना थबक चत तारगदी असुगुंबा अतांगब गिफ्टसिंग असे करमना पीगनी हादुना महाक की नुपी अदुदा हायरमी महाक की नुपी अदुना अथुंब खर सारगदी सखोदना हायरमी मदुदा महेशना नंगी बर्थडे नि यामना नुंगाइना सेलिब्रेट तौ हायदुना महाना महाक की नुपी दुगी ममाइ किस तौरमी माकी नुपी अदुना मयाम ममांगदा किस तौरपदुदा यामना हाइनजरमदे अदुमक्तबु महेशना नंगोना किस तौबसिने हेना थुमी हायदुना महाक चटके तौरमी अदुगा रश्मिना केक इनबदा यामना हरावजखिबा नुपा अदुदा महेशना अमु ओनसिलदुना हारमी नंगिना तैमा से फजना सेनौ मदुदा नुपा अदुना हारखी बर्थडे गिफ्ट से यामना फजे महेशना हारे असिना बर्थडे गिफ्ट अमा ओरे अतोपा बर्थडे गिफ्ट अमागजु पीखिबनी अखोयनी इंटीमेट ओइखी सोफागा लोइने ति महानदी यामना लौजखिबनी अदुबु आइदि सुलेब लेप नाइखिदे हायदुना नुपा अदुदा कलखलमी सोमला कनना प्रबलना मोनिका अदुगा किलर अदुगा खंगनबा माली मदुदा गौतमना हारे किलर अदुना विक्टिम सिंग अदुगा लोइने करमना खंगनदुइनो रुद्रना प्रबलदा
ठाकुर नंग आई थाजरी से करिगिनो प्रबल नायरे अदोम से अइना खंगबगिनी रुद्रन मु हरे नंग आई से खंगनम दब तारगदी नंग से पुलिस ने अदुना थाजबय याइना नुपी अमना अहिंगदा मथंदा चटलबा अदुगा महान थाजदुरिबसि कनादनो हाइदुना असुम खंदुना असुम महान वाखल तौरप मतमदा नुमिदांग महान थाजगदुरिबा मी असि मा टैक्सी ड्राइवर ओरमगनी हाइदुना रुद्रन हायरखि सोमला कंदना मंदाना आइगा दु ज्ञान तारक्तुना रुद्रगे ममिंग अदु कोइलाव लौरमी टैक्सी ड्राइवर महेश अदुसु महाकना नौना सराक तमगदबा मी थीदुना गाली थौदुना लाक्लमी रुद्रगी टीमना टैक्सी ड्राइवर अदुबु ट्रैफिक ता थेलेबा सीसीटीवी कैमरा सिंगदगी कोइथी थीदुना लेरमी टैक्सी ड्राइवर महेश अदुना नुपी अमा नाइतोम सत्तुना लेबा मोंग अदु उबा मतमदा महाना मैडम हाइना कौदुना नहापु युम तमना थिलमलगी हाइदुना किरि तकलमी नुपी अदुसु यारने खोंगना दुम ससखरके हारमी अदुमक्तबु लमहांग असिदा नुमिदांग असिदा नंगबु असुम नमक हुंदोक्तुना थमम तारगदी आइगी नुपीना आइबु ngakpi bangamlaroi haiduna harakpa matam aduda nupa se nupi angang leba mi mali gyan taba mali aphaba mi oramgani haiduna nupi adusu mahesh ki gari adura kakhala tongami rudragi boss aduna rudragi manakta laktuna mandana du gyan taraktuna nangi lamin koshon sonduna lehore wahai adu tawa matamda rudrana nungsinaba taragadi aisu mahakya paamru tawba taredana haiduna rudrana mong hadana hare CCTV की फुटेज येंबा मतमदा रुद्रना मोनिकाना टैक्सी अदुरा काखतखिबगी फुटेज लई हाइदुना महाकी बॉस अदुरा हारमी महाकी बॉस अदुना फोन अमसुंग महाकी लाइसेंस प्लेट ट्रैक तौ हाइदुना हारप मतमदा लोइना तौरे हाइदुना रुद्रना हारखि प्रबलदा महाकी बॉस अदुना नुपादु कतान तानरसु हाइदुना हारमी तंजादु रुद्रसु इनदुना चक्के तौ मतमदा महाकी बॉस अदुना रुद्रबु चटखितना हारमी गौतम अमसुंग रुद्रना टैक्सी ड्राइवर अदुगी फोन अदुबु ट्रैक तौरदुना महापु कोइतान तानरमी महेश की गाड़ी तोंगलिबा नुपी अदुना नहाना पुरिबा लंबी असि अरानबा लंबीदा पुरे हाइदुना हंजिन हाइजरमी अदुमक्तबु महेश अदुना अफबा लंबीनी अचुंबा लंबीनी हाइदुना गाड़ी अदु दुम थौरमी गौतम सु महाकी ऑफिसता करी थोलगदबा हाइदुना मथा सादुना लेरमी गौतम अमसुंग प्रबलना गाड़ी अदुबु कोइतान तानरतुना ड्राइवर अदुबु खामनदुना महाकी पैसेंजर तोंगलिबा नुपी अदुगी ममांगदा नुपा अदुबु मोनिका धर की केस नाहापु फारबनी हाइदुना पुदुना चखि अदुमतबु ड्राइवर अदुगी ममिंगदी सुनील प्रजापति कवि महेश मक्ति नत्ते अदुबु महेशना नुपी अदुबुदी फारदुना अदुमक पुदुना चखि सोमलाकंददी रश्मीना महाका कोइनरिबा नुपा अदुगा नत्तबा लमचत चत्तुना मफम अदुदा एक्स्ट्रा मैरिटल अफेयर्स लेदुना मफम अदुदा लेरमी रश्मीना महाकी नुपा अदुना मथा सादुना लेबा मोंग उबा मतमदा कदौरके हाइदुना हंगलमी अदुमक्तबु नुपा अदुना हारखि नहाकी नुपा सिदी नापुंसकने हाइदाय करिसु तौबा ngamde हाइबदाय अदुगा नंगा महाका सेक्स तौके हाइसना कमदौरिबा जानो हाइदुना हारखि रश्मीना हारे हप्ता अनि की ममांगददी अदुमायना तौरमबनी अदुबु हौजिति करिसु तौद्रे नुपा अदुना हारे डॉक्टर उनबा चटपा जाला मायबा पांजी ताना बजाला रश्मीना हारे महाकी मरमदा वारी सानगुमसी नंगा आगे खक्तगी वारी सानसी हादुना नुपी अदुना हारे मदुना नुपा अदुना महेशना इबानीगी मतांगदा लोइना खंगबा माली रश्मीना सु खंगे हादुना हारखि नोंगालपा मतमददी महेशना पुखिबा नुपी अदुबु हातोकलादुना नुपी अदुगी पोचै सिंग अदुबु नुपी अदुगी अकोइबदा डेकोरेशन तौदुना थममी रुद्रगी बोस अदु लाक्तुना रुद्रदा अमगसु हालमे हादुना तमलमी मदुदा फारक्लिबा मी अदुदी मोनिका धर सिबा मतमदा अतोपा मफम अमदा लei हाबसि अखोइना कन्फर्म तौरे हादुना हारि महाकी चलान फावबा कखिबनि हादुना हारि महाक मिहातपा नत्ते महाकी बोस अदुना हारि अदु ओइतारगदी टैक्सी अनि नंबर अमखता ओइरगा कोइथौ थौबा माले रुद्रना हारि टैक्सी अनि चप मानबा नंबर असे अखोइना सीसीटीवी फुटेज तगी फंगबा ngamखि आइना मसिदा ज्ञान तादबा अमा हारगदी महाकना वन वे दा थौजलुरे अदुगा महा ज्ञान तारकपदगी ममाइ लेथोक्तुना मुथौदुना हलै मदुदा महाकी बोस अदुना अदुगा दौरगे हादुना हलै मदुदा रुद्रना खुमलै टैक्सी ड्राइवर खुदिमा असे वन वे से कदाय कदाय लेबनो हाबसे लोइना खंगबा ngakतनी अदुमक्तबु मसिना खंद्रिबसनदी महाकसे टैक्सी ड्राइवर सेंगमना ते हाबसि ताकली नत्रगना टैक्सी ड्राइवर ओरमबा याय लंबी होंखिबा से महा खंगदबनी प्रबल नारे सेकेंड हैंड ओइना लौबो ओरमगनी अदुगा नुमिदांग खुदिंगी महाना नंबर चेंज तौबनी महाकी बोस अदुना हारे अदु इतारदी महाकसे थीबा होनबदा यामना वादौ माली महाकसे हानगा मानद्रे हौजिक्ति महाना मी हाटपगी चांग असे असुम थुजलकदे हादुना रुद्रना महाकी बोस अदुना हारमी सोमलाकंदरी आलियाना महाकी ममिता कॉन्टेक्ट लेंस अमा हापतुना ममित नामा मचू हेलगा मफम अदुना मई थादो अमलगा महाना मंदाल नायक की कातमना लाक्तमी
ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯃ ꯁꯥꯗꯨꯅ ꯃꯟꯗꯥꯔ ꯅꯥꯌꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯂꯤꯌꯥꯅ ꯃꯟꯗꯥꯔ ꯅꯥꯌꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯃꯤ ꯀꯌꯥ ꯄꯟꯗꯨꯅ ꯂꯩꯔꯦ ꯃꯈꯣꯏꯕꯨ ꯀꯟꯗꯕ ꯇꯥꯔꯒꯗꯤ ꯁꯤꯕ ꯇꯥꯔꯦ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯃꯩ ꯆꯥꯛꯄꯗ ꯃꯤꯅ ꯂꯥꯎ ꯈꯣꯡꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯂꯤꯌꯥꯅ ꯔꯨꯗ꯭ꯔꯕꯨ ꯅꯨꯡꯁꯤꯖꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯟꯗꯥꯔ ꯅꯥꯌꯛꯀꯤ ꯀꯥꯗ ꯆꯪꯂꯗꯨꯅ ꯃꯟꯗꯥꯔ ꯅꯥꯌꯛꯀꯤ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯈꯨꯠꯅ ꯃꯅꯥꯇꯣꯟ ꯑꯃꯁꯨꯡ ꯃꯆꯤꯟ ꯑꯗꯨꯕꯨ ꯃꯦꯟꯁꯤꯟꯗꯨꯅ ꯃꯟꯗꯥꯔ ꯅꯥꯌꯛꯀꯤ ꯃꯊꯋꯥꯏ ꯂꯧꯔꯝꯃꯤ ꯄ꯭ꯔꯕꯜꯅ ꯍꯥꯟꯅ ꯇꯦꯛꯁꯤ ꯊꯧꯔꯝꯕ ꯗ꯭राꯏꯚꯔꯁꯤꯡ ꯑꯃꯁꯨꯡ ꯂꯥꯏꯁꯦꯟꯁ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕꯒꯤ ꯂꯤꯁ ꯑꯃ ꯄꯨꯊꯣꯛꯂꯝꯃꯤ ꯃꯗꯨꯗ ꯔꯨꯗ꯭ꯔꯅ ꯚꯤꯛꯇꯤꯝꯁꯤꯒꯤ ꯌꯥꯎꯔꯤꯕ ꯁꯁꯄꯦꯛꯁꯤꯡ ꯑꯗꯨꯒ ꯃꯦꯆ ꯇꯧꯔꯒ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯦꯆ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯁꯄꯦꯛ 12 ꯐꯪꯈꯤ ꯃꯗꯨꯗ ꯔꯨꯗ꯭ꯔꯅ ꯃꯁꯤꯗꯒꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯂꯤꯌꯥꯅ ꯔꯨꯗ꯭ꯔꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯆꯥꯛ ꯀꯣꯡꯒꯗꯕꯅꯤ ꯃꯟꯗꯥꯔ ꯅꯥꯌꯛ ꯑꯗꯨ ꯑꯩꯅ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯍꯥꯏꯗꯥꯏꯅꯦ ꯃꯗꯨ ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯨꯗ꯭ꯔꯅ ꯁꯥꯎꯔꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯑꯂꯤꯌꯥꯅ ꯅꯍꯥꯛ ꯖꯦꯜꯒꯤ ꯃꯄꯥꯟꯗ ꯅꯤꯡꯊꯤꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯖꯔꯀꯥꯟꯗ ꯈꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯨꯡꯇꯤꯒꯤ ꯑꯣꯐꯤꯁ ꯀꯥꯕ ꯑꯃꯁꯨꯡ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯇꯨꯒ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅꯔꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯔꯨꯗ꯭ꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯦ ꯅꯪ ꯃꯤ ꯑꯃꯒ ꯑꯃꯨꯛꯁꯨ ꯍꯥꯠꯂꯕ꯭ꯔꯥ ꯃꯗꯨꯗ ꯅꯪ ꯑꯩꯕꯨ ꯐꯥꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯂꯤꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯕꯨ ꯐꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯪꯅ ꯑꯩꯕꯨ ꯃꯍꯥꯛꯄꯨ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯂꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯔꯨꯗ꯭ꯔꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯂꯤꯌꯥꯅ ꯅꯪꯅ ꯑꯩꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯁꯦ ꯑꯩꯅ ꯍꯥꯠꯄꯅꯦꯅ ꯐ꯭ꯔꯦꯝ ꯇꯧꯒꯅꯤ ꯇꯧꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯔꯨꯗ꯭ꯔꯅ ꯑꯂꯤꯌꯥꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯁꯤ ꯃꯈꯣꯡꯒ ꯃꯀꯣꯛꯀ ꯁꯝꯅꯗꯕ ꯋꯥꯅꯤ ꯑꯗꯨꯅ ꯀꯣꯜ ꯔꯦꯀꯣꯔꯗ ꯇꯧꯔꯤꯕ꯭ꯔꯥ ꯅꯪꯅ ꯃꯁꯤꯁꯦ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯂꯤꯌꯥꯅ ꯐꯣꯟ ꯑꯗꯨꯗ ꯔꯨꯗ꯭ꯔꯒ ꯃꯍꯥꯛꯀ ꯃꯥꯟꯅꯔꯗꯨꯅ ꯃꯤ ꯍꯥꯠꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯑꯗꯨꯅ ꯍꯥꯏꯔꯕ ꯇꯥꯔꯒꯗꯤ ꯀꯣꯜ ꯔꯦꯀꯣꯔꯗ ꯇꯧꯕꯗꯨꯗ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯏꯕꯤꯗꯦꯟꯁ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯌꯥꯔꯗꯨꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯉꯥꯡꯈꯤꯕꯅꯤ ꯑꯂꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯔꯨꯞꯄꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯂꯒꯗꯤ ꯑꯩꯅ ꯃꯤ ꯑꯃꯕꯨ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯀꯔꯤ ꯇꯧꯕ ꯉꯝꯅꯤ ꯍꯥꯏꯕꯗꯨ ꯅꯍꯥꯛꯅ ꯈꯪꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯂꯤꯌꯥꯅ ꯌꯥꯝꯅ ꯁꯥꯎꯔꯒ ꯔꯨꯗ꯭ꯔꯗ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯃꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯑꯂꯤꯌꯥꯅ ꯔꯨꯗ꯭ꯔꯗ ꯍꯥꯏꯔꯝꯃꯤ ꯔꯨꯗ꯭ꯔꯅ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯅ ꯇꯥꯏꯅꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯖꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯔꯃꯟ ꯑꯆꯥꯔꯌ ꯂꯥꯛꯇꯨꯅ ꯔꯨꯗ꯭ꯔꯗ ꯉꯁꯤꯗꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯔꯨꯗ꯭ꯔꯅ ꯋꯥ ꯑꯗꯨꯕꯨ ꯀꯨꯞꯁꯤꯜꯂꯗꯨꯅ ꯅꯨꯄꯤ 5 ꯍꯥꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯁꯤꯕ ꯌꯥꯏ ꯔꯃꯟꯅ ꯍꯥꯏꯔꯛꯏ ꯃꯤ ꯑꯃꯁꯨ ꯍꯥꯠꯈ꯭ꯔꯦ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯟꯗꯥꯔ ꯅꯥꯌꯛ ꯑꯗꯨꯁꯨ ꯁꯤꯈ꯭ꯔꯦ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯀꯔꯝꯅ ꯁꯤꯔꯤꯕ ꯃꯗꯨꯗ ꯔꯃꯟ ꯑꯆꯥꯔꯌꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯋꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯪꯒꯨꯝꯕ ꯑꯣꯐꯤꯁꯔ ꯑꯃꯅ ꯈꯪꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯗꯔꯔ ꯑꯗꯨꯅ ꯈꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯖꯦꯅꯔꯦꯜ ꯋꯥꯔꯗꯇ ꯃꯩ ꯆꯥꯛꯂꯛꯈꯤ ꯑꯗꯨꯒ ꯃꯩ ꯆꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯋꯥꯔꯗꯇ ꯃꯟꯗꯥꯔ ꯅꯥꯌꯛ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯃꯗꯨꯁꯨ ꯃꯄꯥ ꯆꯥꯅꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯗꯨꯁꯨ ꯃꯩ ꯐꯪꯗ꯭ꯔꯗꯨꯅ CCTVꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯑꯣꯐ ꯂꯩꯔꯝꯃꯤ ꯔꯨꯗ꯭ꯔꯅ ꯍꯪꯂꯛꯏ CCTV ꯅꯠꯇ꯭ꯔꯁꯨ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅ ꯀꯝꯗꯧꯕ ꯃꯗꯨꯗ ꯑꯆꯥꯔꯌꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯄꯣꯁ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯟꯗꯣꯛꯍꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯃꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯑꯗꯣ ꯃꯃꯤꯠ ꯅꯥꯝꯃ ꯃꯆꯨ ꯑꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯦꯀꯣꯔꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯗꯣꯛꯇꯔ ꯑꯃꯠꯇ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯠ ꯅꯥꯝꯃ ꯃꯆꯨ ꯑꯣꯏꯕ ꯑꯁꯤ ꯍꯦꯇꯣꯀ꯭ꯔꯣꯃꯦꯇꯤꯛ ꯍꯥꯏꯗꯨꯅ ꯈꯪꯅꯩ ꯔꯨꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯀꯣꯟꯇꯦꯛ ꯂꯦꯟꯁ ꯑꯃ ꯃꯈꯥꯗ ꯇꯥꯈꯤꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯔꯃꯟ ꯑꯆꯥꯔꯌꯅ ꯆꯤꯡꯅꯕ ꯑꯁꯤ ꯔꯨꯗ꯭ꯔꯗ ꯆꯤꯡꯅꯕꯅꯤ ꯔꯃꯟ ꯑꯆꯥꯔꯌꯅ ꯍꯥꯏꯔꯛꯏ ꯔꯨꯗ꯭ꯔ ꯃꯟꯗꯥꯔ ꯅꯥꯌꯛ ꯑꯁꯤꯕꯨ ꯍꯥꯠꯄ ꯄꯥꯝꯕ ꯃꯤ ꯀꯌꯥꯝ ꯂꯩꯕꯖꯥꯠꯅꯣ ꯃꯗꯨꯗ ꯔꯨꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯃꯤ 100ꯗꯒꯤ ꯍꯦꯟꯅꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯚꯤꯛꯇꯤꯝꯒꯤ ꯄꯦꯔꯦꯟꯁꯇꯒꯤ ꯍꯧꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯃꯟ ꯈꯨꯝꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯑꯆꯥꯔꯌꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯍꯥꯛꯅ ꯃꯟꯗꯥꯔ ꯅꯥꯌꯛꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯅ ꯔꯨꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯁꯥꯔꯅ ꯍꯪꯕꯤꯔꯤꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯍꯪꯕꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯣꯟꯅꯔꯦ ꯌꯦꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯔꯃꯟ ꯑꯆꯥꯔꯌ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯔꯨꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯥꯏꯂꯥꯗ ꯐꯣꯟ ꯇꯧꯖꯔꯝꯃꯤ ꯑꯗꯨ ꯐꯣꯟ ꯄꯥꯏꯈꯠꯂꯛꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯥꯖꯤꯕꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯂꯤꯌꯥ ꯂꯥꯛꯂꯝꯃꯤ ꯔꯥꯖꯤꯕꯅ ꯁꯣꯅꯣꯆꯨꯕꯤ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯃꯨꯛꯀꯁꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯥꯖꯤꯕꯅ ꯑꯃꯨꯛ ꯑꯂꯤꯌꯥꯗ ꯍꯪꯂꯛꯈꯤ ꯑꯩꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯔꯥꯖꯤꯕꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯅꯍꯥꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ
ꯑꯂꯤꯌꯥꯅ ꯍꯥꯏꯔꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯝ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯔꯥꯖꯤꯕꯅ ꯍꯥꯏ ꯅꯪ ꯑꯁꯦ ꯅꯁꯥꯅ ꯁꯣꯅꯣ ꯆꯨꯏꯁꯦ ꯈꯪꯖꯗꯕ꯭ꯔꯥ ꯆꯠꯄꯤꯈ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯔꯥꯖꯤꯕꯅ ꯍꯥꯏꯔꯤ ꯃꯗꯨꯗ ꯑꯂꯤꯌꯥꯅ ꯅꯪ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯕ ꯋꯥꯁꯦ ꯇꯥꯗ꯭ꯔꯒꯗꯤ ꯃꯥꯡꯖꯒꯅꯤꯗ ꯅꯪꯉꯣꯟꯗꯒꯤꯕꯨ ꯑꯩꯅ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯗꯣꯔꯤꯒꯦ ꯍꯥꯏꯗꯨꯅ ꯔꯥꯖꯤꯕꯅ ꯍꯥꯏꯔꯤ ꯑꯂꯤꯌꯥꯅ ꯍꯥꯏꯔꯤ ꯑꯩ ꯁꯥꯏꯂꯥꯗꯧꯅ ꯑꯣꯏꯗ ꯄꯥꯗꯕ ꯃꯤꯗꯤ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯅꯪꯗꯧꯅ ꯂꯣꯟꯅ ꯃꯤꯉꯣꯟꯗ ꯐꯨꯍꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯂꯤꯌꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅꯅꯦ ꯂꯣꯟꯅ ꯅꯪꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯑꯁꯦ ꯈꯪ ꯇꯥꯔꯒꯗꯤ ꯅꯪ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯒꯅꯤ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯝꯃꯅꯤ ꯃꯁꯥꯅ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯍꯪꯉꯨꯁꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯑꯂꯤꯌꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯔꯥꯖꯤꯕꯇ ꯑꯂꯤꯌꯥꯅ ꯔꯨꯗ꯭ꯔ ꯑꯃꯁꯨꯡ ꯁꯦꯂꯥꯒ ꯂꯣꯟꯅ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯍꯟꯕꯅꯤ ꯄ꯭ꯔꯕꯜ ꯂꯥꯛꯇꯨꯅ ꯔꯨꯗ꯭ꯔꯗ ꯃꯦꯁ ꯇꯧꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯥꯏꯝ ꯁꯁꯄꯦꯛ ꯑꯣꯏꯕ ꯌꯥꯕ ꯃꯤ ꯑꯁꯤ ꯃꯍꯦꯁ ꯗꯨꯕꯦ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤꯅꯤ ꯃꯍꯥꯛ ꯑꯁꯦ ꯒꯦꯔꯥꯖ ꯑꯃꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯅꯤ ꯃꯃꯥꯡꯊꯛꯇ ꯇꯦꯛꯁꯤ ꯊꯧꯔꯝꯃꯤ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ ꯃꯍꯥꯛ ꯑꯁꯦ ꯊꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯒꯦꯔꯦꯖ ꯑꯗꯨꯗꯒꯤꯁꯨ ꯇꯥꯟꯊꯣꯔꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯨꯗ꯭ꯔꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯖꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯌꯨ ꯊꯛꯂꯨꯕꯗꯒꯤꯗꯤ ꯀꯁꯇꯃꯔꯁꯤꯡꯗ ꯉꯥꯡꯂꯣꯏꯗꯕ ꯋꯥ ꯀꯌꯥ ꯉꯥꯡꯗꯨꯅ ꯈꯠꯅꯕ ꯍꯧꯕꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯍꯤ ꯀꯌꯥ ꯊꯕꯛ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯆꯍꯤ 6 ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯦꯛꯁꯤꯒꯤ ꯔꯦꯀꯣꯔꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗ ꯇꯦꯛꯁꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯗꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯨꯗ꯭ꯔꯅ ꯅꯨꯄꯥ ꯑꯗꯨ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯒꯧꯇꯝꯕꯨ ꯊꯥꯔꯒ ꯂꯧꯍꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯕꯜꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯤꯛ ꯁ꯭ꯄꯣꯠ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯖꯒꯥ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯦꯁꯀꯤ ꯅꯨꯄꯤ ꯔश्ꯃꯤ ꯑꯁꯤ ꯖꯦꯅꯤꯇꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯕꯜ ꯊꯥꯀꯨꯔꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝꯗꯨꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯄ꯭ꯔꯕꯜꯅ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯃꯍꯦꯁ ꯗꯨꯕꯦꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯒꯧꯇꯝꯁꯨ ꯃꯍꯦꯁ ꯗꯨꯕꯦꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯝꯃꯤ ꯔश्ꯃꯤꯅ ꯕꯥꯠꯔꯨꯝꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯝꯃꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯍꯦꯁꯇ ꯐꯣꯟ ꯇꯧꯔꯗꯨꯅ ꯅꯪꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯨꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯐꯥꯕ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯔꯥꯜ ꯂꯩꯔꯕ ꯃꯍꯦꯁ ꯑꯗꯨ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯂꯝꯕꯤꯗ uba ꯄꯣꯠꯆꯩꯁꯤꯡꯅ ꯇꯥꯏꯅꯔꯝꯃꯤ ꯃꯍꯦꯁꯀꯤ ꯃꯌꯨꯝꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯃꯍꯦꯁꯀꯤ ꯃꯌꯨꯝꯗ ꯄꯩꯁꯥ ꯈꯔ ꯊꯦꯡꯅꯈꯤ ꯄꯩꯁꯥ ꯑꯗꯨ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯀꯅꯥ ꯈꯪꯍꯟꯗꯕꯤꯗ ꯂꯧꯁꯤꯜꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯒꯧꯇꯝ ꯑꯁꯤ ꯄꯩꯁꯥꯕꯨ ꯃꯤꯍꯧꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤ ꯃꯁꯤꯗ ꯒꯧꯇꯝꯒꯤ ꯋꯥꯔꯤ ꯇꯣꯉꯥꯟꯕ ꯑꯃꯁꯨ ꯁꯝꯅꯔꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯍꯜꯂꯤ ꯔश्ꯃꯤꯕꯨ ꯔꯨꯗ꯭ꯔꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯑꯣꯏꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯆꯠꯊꯔꯛꯈꯤ ꯑꯗꯨꯒ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯦ ꯃꯍꯥꯛꯁꯤ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯔश्ꯃꯤꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯒꯤ ꯕꯥꯔꯗꯦ ꯇꯥꯏ ꯑꯗꯨꯅ ꯃꯍꯥꯛ ꯕꯥꯔꯗꯦ ꯂꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯀꯔꯤ ꯊꯕꯛꯅꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯔश्ꯃꯤꯅ ꯒꯦꯔꯦꯖꯇ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯃꯛꯇꯕꯨ ꯔꯨꯗ꯭ꯔꯅ ꯃꯍꯥꯛꯇꯤ ꯒꯦꯔꯦꯖꯇꯒꯤ ꯇꯥꯟꯊꯣꯛꯄ ꯀꯨꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯔश्ꯃꯤꯗ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯔश्ꯃꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ इंट्रोगेशन तौरीङै टाइमिंग अदुदा प्रबल संगलक्तुना रुद्रबु कौथोक्लमी मदु कौथोक्लिबा अदु रुद्रना कौथोक हाइबगी कौथोकपनी अदुगा मफम अदुदा महेशना हातखिबा विक्टिम सिंग अदुगी फाइल अदु पैदुना थंबा अदु रश्मिगी ममांगना थममी फाइल अदु रश्मिना फाक्तुना येंगबा मतमददि महाकि मगक्ता सिरिबा लिक अदुदि महाकना हातखिबा मिसक अमगी लिक अमा सिदुना लेबनी हाइबदु खंगलक्तुना मसा मथंदा तुकुचबा फौजरखि लिक अदुबु महाकना थदतुना लंथोक्चरमी अदुगा मथंदा हिकना कपचरमी रुद्रना रश्मिबु ज्ञान ताना फमलबा मतुंदा वाली पुंबा अदु लेरमी सोमलाकनदि राजीवसु साय अमसुंग रुद्र से तुमिना नुसिनारे हाबसे खंगलक्तुना राजीवना सायदा नंगना आई अमसुंग रुद्रगी मरक्ता अमा खल्लु हाइदुना राजीवना सायदा हंगबा मतमदा सायना राजीवपु ओइना खलमी रश्मिना हरे आई महेशका लेमिनबसे पामदबनी आई फीगोमदुना नोंमदि चलगे हाइदुना थोलक्पा मतमदा महाना महाके मखुदा दो कथचदुना आइबु हॉस्पिटल लगी कौरखिबनी रुद्रना हरे आई अदोमदा पर्सनल ओइबा क्वेश्चन खरा हंगे ताबा मतमदा अदोम ngakpadi yai adubu masina ikaiba fawbusu yagani maduda रश्मिना हरे लेडीज पर्स तुगी matangda natra मार्क्से हौरक्पा मतमददि पर्स अदु सुमना हुरालक्पनी अदुबु matam asum hौरक्पदगिदि महाना पर्स सिंग असे मनम नंबा हौरखि मदु उबा मतमदा आइसु याना तुकुसरमी लेडीज पर्स अदुबु मनम नमजदुना महाना मास्टरबेशन तौजरमी आइना उरुबा मतमदा यामना हंगोइखि आइना आइंगोंदा करी अवाटपा लेदुना महाना तौरिबनो हाइदुना खंजखि रुद्रना हरे महाना नुपि लेसाबिसिंग हालपसि नंग खंगब्रा मदुदा रश्मिना आइगी रानते मदु हाइदुना खुमलै रुद्रना हरे नंगी नारानते हाइबसि करिनो हाइदुना हरे रश्मिना हरे आइना इरुजबा संगबा मतमदा महाना आइगी फोन असे तोइना चेक तौबनी नोंमदि मेसेज अमा कथटपा काउरमे रुद्रना हरे मदुदगी नंगी रिलेशनशिप अदुगी मतांगदा महाना खंगखरपा नत्रा मम्मी कई कवि नंगा मरी लेने हाइबदो हाइदुना रुद्रना हंगलमी
Somlakanda Rudana Rasmida Nupadu Maming Hangling Timing to the Maesaturi Nupadu Mim the Satuna Nupadu Tang Tenduna Halami. Rudana Tolatuna Prabalda Rajan the Sukla Nupasi, Mafamadu Yam to the Setkilabayu, Market Hawaiido, Soidra Manglan Hadan Harami. Malana police station the Supaupico Hadana Rudana Prabalda, Mafamadu Gitaki. Rudana Tolatuna Mahaki, Bosa to the Harry. Mahana Toriba say, Mahaki Nupina Mahapunam Takto Budugi, policemen say, Sangsapuna Makimi sing the Mahana Tanya Duna lady. Mahana Haning even me city, Mahaki Nupidu Magni, Adu Mahaki Nupi to the Akui Custody the lady. Maramaduna Mahaki, Matangi Targeta Sina, Mahaki Nusina Bonapa, the Soid Oigani. Makoina Rajendra the Ponto Womatam the phone to Pakalakiti. Maramadu the Giru the Gibosa Duna, Mahaki Aruba phone and Sikanara Tokibno Haduna, Tirapumatam da, prostitute Emma the phone to Winnie Haduna Haraki. Nupiyaduna Rajendra Gimanata, Lapa Matam the D, Tong Hanturpadu, Maesta Hanturi, Nupiyaduna D, Mahakasi, Rajendra Nikalami, Rudana Hare, Mapamaduna Kunapu the Sangbatargadi, Nupiyadu Matfire the Sweater Mangli, Alu Targarito Ziki Haduna Prabalhare, Wig Spotter Targeto, Haduna Maki Nupiyadubu, Mapamadura Puna by the Mata Maki Bosa to the Giayavanirami. Timing to the Nupiyadu phone, to the Rudana phone Toraki Aduga, the Hagna Maki Mamanga. Karisu tawtana hana gi tapta hamu no kheduna wari sanau akoi police ni nangbu kanba lakturi haiduna haraki akoi yoktre phawbadi mahapu them noduna thamamu haiduna haki aduga nasaju soktanaba sep tawduna leramu haki Mahesa nupi adugi bag adubu pailaga manam namladuna master bed tawnaba honaba matamdada nupi aduna maki matawdu kiman khiduna bathroom da sensinduna locherami bathroom da sensinduna lotpa matamdadi Rajendra gi asi bhakchang adu thengnarami Madugi Matodu Umatam the Gidi, Maesna, Tonga do Tugaratuna, Nupi to Manaka Changna Honarami. Mahana Tonga do Nuntanga Mana Tugaratuna Changna Batoring Taminga Duda, Mahaki Nupi, Rasmila Tuna, Maesatuna Corpo Conzella Rutama Matamda, Mahama Famaduragi Tolai, Mahana Nuntang Padro Tolapa Matamda, Mahaki Nupi Aduna, Haluka Dorage Haduna Halaki. None able to talk with the gay, I people say Asuna or Kividi Haduna, Maesna, Rasmida Harami, Mapamaduda Ruda Changlaki. Mahan Hare, Nana Hanimumi Halu Adubu, Mahan Namu Sunu Henu Shiroi, Nandina Pusani Haduna, Rudana, Nupa, Harem. Maesa Masung Kolgal Puja Dubu, Pulista Putnasaki. Rasmina Mahaki Barum, the Sangu Yemu Matam the day, Rajendra Habidi Mahaki Nuxapanupadu, Maesta Hatuna Lerambadu, Uba Matam the Mahak, Sawana Heman Kiduna, Nuntanga du Payaduna, Maeski Matung the Tanaratuna, Maeski Makokta, Hajan Tomduna, Maeski Maswailorami. Matawadu Uba Matam the police singer Masung Rudrangak Panalurami. Numidangi Matam the Rudrana Salada Font of Matam the day, Salado, Pon Amuhana Palakitre. Mata Asida episode 4 was in Secre. Episode silver Pamatunda, Mayamna, Walang I Bagi Mahuta, I get channel as a Yawliba video singer Sibu, Tabina Veda Mata Mayam the Nixing Zeri. How do you hold the Kyoina Yam top the Tiliba, Rudrama Devi Haliba Filamadu explanation Tabina Veda Mata, Mayam the link Tamzaramge, Yabinaba, Mayam the Nixing Zeri.